Online Manipuri numidangi pau yengbiriba pumnamang puthoi lai somna khurumjari ahanbada maroiba pau Kuki terroristsingna Santikhongbaldasu amadi thangnaba khulsingna Nongmei Kaptharakhre Landarakre Kuki terroristsingna yamna toina bom amadi Nongmei Kaptharakhre Landarakfam oiriba Imphal East District ki Yangangpokpi Police Station gi manung chana lairiba Maitai khul Santikhongbaldasu amadi thangnana khulda ngarang numidang Kuki terroristsingna uyok chingdagi Nongmei round kaya kapsilaktuna Landarakre haidi pau chesina khunjasingdagi phangba paugi matung ina ahanba oina ngarang numidang pung 5:45 taba matamda uyok chingdagi Kuki terroristsingna Nongmei round 10 rom kapsilaki maduda mafam maduda lairiba security force na khud handuna Nongmei kapki haidi masigi matungna numidang pung 8 lom taba matamda su uyok chingdagi Kuki terroristsingna Nongmei round khara amuk hana Santikhongbaldasu amadi thangnaba khulsingda Nongmei kapsilaki maduda su mafam maduda lairiba security force singna Nongmei round khara handuna kapki amuk hana makha tana Nongmei kaplak khidre haidi Khunja kayana pau asida phongdorokpagi matung inadi uyok ching hariba chinggi saruk asida Kuki terroristsinggi achoba makol ama oiduna lairakpa kuire mafam asida makoigi bunker kaya saduna terroristsing masing yamna thomjinduna afaba khulai kaya paisinduna lairi haibi pau phangle maduna makoina thangnana lairiba maitai khulsingna Nongmei amadi bom kapsinduna landaningba matamda landarakpa haibadu oire maram aduna Manipur lengangna uyok ching amadi akoiba tampaka thangnaba chinggi mafamsingda lairiba Kuki terroristsing asi takthokpagi thabak chathabiu hauzik fauba Kuki terroristsinggi camp saduna laire Haiva khangna Manipur lengangna tumina leisilibasi karigino lenga ama oibagi miyamgi punsi amadi lanthum law and order ngakpagi thabak adu chapchana pangthokpiduna khunjasing leitana leihanbiu hairi India lengangna chathariba proxy war asida Kuki narco terroristsingna maitaida atamnana khutha lakpasi tungda afaba oirakloi sana jawba International Peace and Social Advancement IPSA gi mieng makhada tongan balamdam singgi mafam kayada lairiba club organization Maira Paibi amadi civil society organization singna khul ngak pahatpada chenaba police commando thabaktagi lokthokadabani fazin khiba khul ngak pasing condition amata yaudana thadorakadabani haiba kholau lauduna ngasi wakat mifam chathakre ngasi gi wakat mifam asigi saruk ama oina chingmairongda leiba tangkhul baptist church gi mayoknabada leiba mau kaithelda wakat mifam chathaki mifam asiga mari lenana IPSA gi general secretary sana jawba nongthombamna phongdokhibada ngasi Manipur gi mafam kaya khak natana Assam yauna pangthokliba wakat mifam asi lamdam asida thokliba lana sida state police na fawba khulngak pa faba punbadagi hendoktuna hatpa tupagi thabak chatharakliba asi yaningdaba phongdokpa wakat mifam ni haiki mahangna makhata na hai malemgi oina thokliba geopolitics ki lan manung chana India lengana chathariba proxy war asida Kuki narco terroristsingna singnaduna maitai furufta tamnana khutha lakpa asi tungda faba oirakloi haina hanjin hairabasu India amadi Manipur lenga anina tasinnadaba haibasi yamna laibak thibani irang asida laibak amadi furup ngak seliba khulngak pataruk ngasi kota puthoklabasu condition amata yaudana thadokadabani haina phongdokhi amaromda ngasi IPSA gi lamjing makhada Jiribam Pukhau Kainul amadi Khumbongna chingbada sung maikai adongi Maira Paibi ima sing amadi ima saklabi nupi kaya maromna saruk yaduna khulngak pa phaba yaroi khulngak pa hatpa police commando thabaktagi lokthokadabani fazin khiba khulngak pa taru condition amata yaudana thadokadabani haiba kholau sing amato oina lauminaki mihatpa commando sing leibak miyamna warak watembagi chapchaba matam yore andok Leipaki chiraba tanja thawai amagi mamal khangda khuraki ina lai saraba Manipur police ki mabuk sengdaba mihatpa commando sing asi leibak miyamna warak watembagi chapchaba matam yore haina anti narcotic drugs organization kanglai park andok ki secretary general Sapam Premjitna press ta thadorok pacherol amana hairi cherol asin hai hairoki salungphamda miyamgi damakta thawai khubak ta haptuna temsinariba khulngak pasingbu Manipur police ki commando na makhut chalaba matungda minungsi leitena khut thaduna khulngak pa hatkiba amadi khulngakpa taruk punna riman lauthaduna apama maongda maral sejinaba honariba thawong asi andok kanglaipak amadi kwagathel apunma Maira Paibi lufna yaningde hairi kanglaipak Manipur asi kanbinaba leitana miotpana landaduna Manipur thugainaba honariba sing asida mathawna maringjal puthoktuna hotnagadaba matamsida lanfamdadi mamai leiduna Nongmei maru ama fawba kaptuna chelaklaga masagi I oiriba khulngakpa singda onsilaga akan athau sagani haibagi wakhal adu khudakta Manipur police commando singna thadokadabani hairi cherol asina hai Manipur police ki commando singi thawong Manipur lenga ki thawong amadi India lenga ki thawong sing pendaba phongdokpa oina kwagaithel leima khuzam leikai gi community hall da andok amadi kwagaithel apunma Maira Paibi lufna miyamga loinena wakan mifam ama phongkre wakan mifam asigi manung chana khulngak pa phaba yaroi khulngak pa hatpa yaroi Manipur dagi afaspa lothokadabani haina miyamna puna kholau lauminaki hairi